ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯍꯥꯛꯄꯨ ꯊꯥꯖꯕꯤꯈꯤ, ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯈꯟꯕꯤꯕ ꯃꯤꯍꯨꯠꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯍꯥꯛꯄꯨ ꯚꯥꯔꯠꯀꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯑꯣꯏꯅ ꯈꯟꯕꯤꯈꯤ꯫ ꯉꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯖꯔꯝꯒꯦ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯍꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯆꯔꯨꯕꯗ ꯃꯤꯌꯥꯝꯒ ꯎꯅꯖꯕ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯖꯔꯨꯕꯗꯒꯤ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯈꯪꯖꯔꯛꯏ꯫ ꯑꯄꯤꯛ ꯑꯄꯤꯛꯄ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡ ꯑꯃꯗꯤ ꯈꯨꯂꯪ ꯁꯨꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ, ꯑꯅꯧꯕ ꯃꯤꯔꯣꯜꯕꯨ ꯁꯦꯝꯒꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯆꯠꯅ ꯂꯣꯟꯆꯠꯄꯨ ꯆꯥꯎꯈꯠꯍꯜꯂꯤꯕ ꯀꯂꯥꯀꯥꯔꯁꯤꯡ, ꯁꯛꯂꯣꯟ ꯌꯥꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯝꯕꯨ ꯅꯩꯅꯕꯤꯔꯤꯕ ꯄꯟꯗꯤꯠꯁꯤꯡ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯑꯣꯟꯇ꯭ꯔꯄ꯭ꯔꯤꯅꯔꯁꯤꯡ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡ, ꯖꯥꯇꯤꯕꯨ ꯁꯦꯝꯒꯠꯄꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤꯕ ꯁꯥꯏꯟꯇꯤꯁ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯥꯏꯟ ꯄꯊꯥꯞꯄꯨ ꯐꯒꯠꯍꯟꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯖꯖꯦꯁ ꯑꯃꯗꯤ ꯎꯀꯤꯜꯁꯤꯡ, ꯂꯩꯉꯥꯛꯂꯣꯟꯕꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯝꯖꯤꯡꯂꯤꯕ ꯁꯤꯚꯤꯜ ꯁꯔꯚꯦꯟꯠꯁꯤꯡ, ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜꯗ ꯌꯥꯎꯍꯜꯂꯤꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠꯁꯤꯡ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯃꯥꯖꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯕꯨ ꯂꯦꯡꯍꯟꯗꯅ ꯊꯝꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯑꯆꯥꯔꯌ ꯑꯃꯗꯤ ꯒꯨꯔꯨꯁꯤꯡ ꯄꯨꯝꯅꯃꯛꯅ ꯑꯩꯍꯥꯛꯄꯨ ꯑꯩꯍꯥꯛꯀꯤ ꯏꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯃꯥꯖꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ, ꯁꯧꯒꯠꯄꯤꯈꯤ ꯑꯃꯗꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯈꯤ꯫ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯃꯗꯤ ꯋꯥꯈꯜꯗ ꯑꯩꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ, ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯊꯧꯅꯥ ꯐꯔꯕ ꯖꯋꯥꯟꯁꯤꯡꯒ ꯎꯅꯈꯤꯕꯗꯨ ꯀꯥꯎꯉꯝꯂꯔꯣꯏ꯫ ꯃꯈꯣꯏꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯑꯩꯍꯥꯛꯀꯤ ꯃꯤꯔꯩꯕꯥꯛꯀꯤ ꯈꯣꯡꯆꯠ ꯀꯌꯥꯗ ꯃꯤꯔꯝꯗ ꯈꯨꯟꯗꯥꯈ꯭ꯔꯕ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒ ꯎꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯃꯈꯣꯏꯗ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯀꯌꯥꯒꯤ ꯃꯅꯥ ꯄꯤꯕꯒꯤ ꯊꯧꯔꯝ ꯀꯌꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯍꯩꯁꯤꯡꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥꯒ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯈꯤ꯫ ꯃꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯑꯔꯦꯞꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯚꯥꯔꯠ ꯑꯃ ꯁꯦꯝꯕꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯇꯦꯡꯕꯥꯡꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯒ ꯎꯅꯔꯨꯕꯗꯒꯤ ꯖꯥꯇꯤꯕꯨ ꯇꯁꯦꯡꯅ ꯁꯦꯝꯂꯤꯕꯗꯤ ꯃꯈꯣꯏꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯣꯛꯆꯩ꯫ ꯃꯈꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯥꯡꯖꯤꯜ ꯊꯥꯕ ꯚꯥꯔꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯁꯨꯝꯅ ꯊꯦꯡꯅꯖꯔꯨꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯍꯥꯛꯄꯨ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯄꯨꯋꯥꯔꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯏꯊꯤꯜ ꯑꯃ ꯄꯤꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯈꯤ꯫ ꯑꯩꯍꯥꯛꯀꯤ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯆꯝꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤꯕꯨ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯗ ꯑꯅꯧꯕ ꯊꯧꯅꯥ, ꯑꯅꯧꯕ ꯑꯥꯁꯥ ꯂꯥꯛꯈꯤ, ꯑꯅꯧꯕ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯈꯤ꯫ ꯑꯩꯍꯥꯛꯀꯤ ꯀꯣꯛꯇꯁꯨ ꯃꯁꯦꯟ ꯃꯔꯥꯡ ꯈꯟꯈꯤ, ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯝꯒꯠꯄꯗ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ꯫ ꯂꯩꯕꯥꯛꯅ ꯁꯥꯕ ꯌꯨꯝ ꯑꯃꯗ ꯆꯥꯎꯔꯛꯄ ꯑꯩꯒꯨꯝꯕ ꯑꯆꯝꯕ ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯪꯕꯤꯙꯥꯟꯒꯤ ꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝ ꯂꯩꯉꯥꯛꯀꯤ ꯊꯧꯅꯥꯅꯅꯤ ꯍꯥꯏꯕꯁꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯝꯕꯤ ꯑꯃꯃꯝ ꯑꯗꯨꯃꯛ ꯌꯥꯠꯇꯨꯅ ꯂꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛꯀꯤ ꯃꯔꯥꯏꯕꯛꯄꯨ ꯂꯩꯇꯦꯡꯕꯤꯕꯗ ꯊꯣꯏꯗꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯍꯜꯂꯤ꯫ ꯀꯥꯟꯄꯨꯔ ꯖꯤꯂꯥꯒꯤ ꯄꯔꯣꯡ ꯈꯨꯜꯒꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯝꯈ꯭ꯔꯕ ꯏꯃꯨꯡ ꯑꯃꯗ ꯆꯥꯎꯔꯛꯄ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗꯅ ꯉꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ
ꯑꯩꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯀꯤ ꯁꯛꯇꯤꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯀꯣꯛ ꯅꯣꯟꯖꯔꯤ꯫ ꯑꯩꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯈꯨꯡꯒꯪꯒꯤ ꯃꯔꯝꯗ ꯄꯟꯖꯈꯤ, ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯔꯥꯁꯇ꯭ꯔꯄꯇꯤ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯈꯨꯡꯒꯪ ꯆꯠꯆꯈꯤꯕ ꯑꯃꯗꯤ ꯀꯥꯟꯄꯨꯔꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯃꯈꯣꯏꯗꯒꯤ ꯌꯥꯏꯐ-ꯃꯪꯒꯣꯜ ꯅꯤꯖꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯀꯨꯞꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯄꯔꯣꯡꯇ ꯂꯦꯡꯕꯤꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯁꯤꯅ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯍꯟꯕꯤꯔꯦ꯫ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝꯒ ꯊꯥꯅꯗꯕ ꯍꯥꯏꯕꯁꯤꯅ ꯚꯥꯔꯠꯀꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯊꯣꯏꯗꯣꯛꯄ ꯁꯛꯇꯝꯅꯤ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗꯤ ꯁꯣꯍꯣꯔ ꯑꯃꯗꯤ ꯏꯁꯥꯒꯤ ꯃꯍꯩꯁꯪ ꯑꯃꯗꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯒ ꯂꯩꯅꯕ ꯃꯔꯤ ꯈꯛ ꯇꯠꯅꯗꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯍꯧꯖꯤꯛ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯅꯤꯡꯇꯝꯕꯒꯤ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯊꯥꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯚꯥꯔꯠꯅ ꯅꯤꯡꯇꯝꯕꯒꯤ 65 ꯁꯨꯕ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯑꯩꯈꯣꯏꯅ ꯆꯍꯤ 15ꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯃ꯭ꯔꯤꯠ ꯀꯥꯜꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯗꯧꯔꯤ꯫ ꯏꯪ 2048ꯇ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯤꯡꯇꯝꯂꯛꯄꯒꯤ ꯆꯍꯤ 100 ꯃꯄꯨꯡ ꯐꯥꯔꯒꯅꯤ꯫ ꯄꯨꯋꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯆꯍꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯂꯩꯉꯥꯛꯀꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯃꯨꯠꯅꯥꯏꯗꯕ ꯇꯥꯡꯀꯛ ꯃꯥꯏꯜꯁ꯭ꯇꯣꯟ ꯑꯣꯏꯍꯧꯔꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯂꯩꯉꯥꯛꯀꯤ ꯆꯥꯎꯈꯠ ꯈꯣꯡꯆꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟꯁꯤꯡ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯑꯊꯣꯏꯕ ꯚꯥꯔꯠ ꯑꯃ ꯑꯣꯏꯅ ꯎꯠꯅꯕꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯤꯕꯅꯤ꯫ ꯑꯅꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯔꯪꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯕꯨ ꯍꯧꯗꯣꯛꯄ ꯑꯃꯁꯨꯡ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯏꯍꯧꯒ ꯂꯣꯏꯅꯅ ꯍꯧꯈꯤ꯫ 19 ꯁꯨꯕ ꯆꯍꯤꯆꯥꯗ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯃꯤꯈꯥ ꯄꯣꯟꯕꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧ ꯀꯌꯥ ꯍꯧꯈꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯅꯧꯕ ꯑꯥꯁꯥꯒꯤ ꯏꯅꯣꯠ ꯍꯥꯞꯂꯝꯕ ꯂꯥꯜꯍꯧꯁꯤꯡ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯃꯃꯤꯡ ꯀꯥꯎꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯤ꯫ 19 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯑꯔꯣꯏꯕ ꯑꯃꯗꯤ 20 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯍꯧꯔꯛꯄ ꯆꯍꯤꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯑꯅꯧꯕ ꯋꯥꯈꯜ ꯏꯅꯣꯠ ꯍꯥꯞꯂꯛꯇꯨꯅ ꯅꯤꯡꯇꯝ ꯂꯥꯜꯍꯧꯒꯤ ꯏꯆꯦꯜ ꯀꯌꯥ ꯏꯔꯣꯡ ꯅꯥꯏꯅ ꯆꯦꯜꯂꯛꯂꯤ꯫ ꯏꯪ 1915ꯗ ꯒꯥꯟꯙꯤꯖꯤ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯏ꯫ ꯑꯊꯣꯏꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯄꯨꯜꯂꯕ ꯃꯨꯠꯅꯥꯏꯗ꯭ꯔꯕ ꯃꯉꯥꯜ ꯅꯤꯡꯊꯧ ꯇꯨꯔꯦꯜꯒꯨꯝꯅ 20 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯍꯧꯔꯛꯄ ꯆꯍꯤꯁꯤꯡꯗ ꯎꯕ ꯐꯪꯈꯤ꯫ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯅꯤ, ꯑꯇꯥꯡꯕꯅꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯅꯧꯕ ꯃꯇꯝꯒꯤ ꯔꯤꯁꯤ ꯂꯥꯏꯅꯤꯡꯕꯒꯨꯝꯂꯕ ꯀꯕꯤ ꯒꯨꯔꯨꯗꯦꯕ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯆꯠꯅ ꯂꯣꯟꯆꯠꯄꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯅꯧꯍꯧꯅꯅ ꯈꯪꯍꯜꯂꯤ, ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯕꯥꯕꯥ ꯁꯥꯍꯦꯕ ꯚꯤꯝꯔꯥꯎ ꯑꯝꯕꯦꯗꯀꯔꯅ ꯃꯤꯌꯥꯝꯒꯤ ꯃꯥꯟꯅꯕ ꯍꯛꯀꯤꯗꯃꯛ ꯀꯟꯅ ꯋꯥꯌꯦꯜ ꯆꯠꯊꯔꯤ꯫ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯗ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯇꯤꯂꯛ ꯑꯃꯗꯤ ꯒꯣꯈꯂꯦꯗꯒꯤ ꯍꯧꯔꯒ ꯚꯒꯠ ꯁꯤꯡ ꯑꯃꯗꯤ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯐꯥꯎꯕ, ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ, ꯁꯔꯗꯥꯔ ꯄꯇꯦꯜ ꯑꯃꯁꯨꯡ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤꯗꯒꯤ ꯍꯧꯔꯒ ꯁꯔꯣꯖꯤꯅꯤ ꯅꯥꯏꯗꯨ ꯑꯃꯁꯨꯡ ꯀꯃꯂꯥ ꯗꯦꯕꯤ ꯆꯠꯇꯣꯄꯥꯙ꯭ꯌꯥꯏ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯑꯊꯣꯏꯕ ꯃꯤꯑꯣꯏꯄꯣꯛ ꯀꯌꯥ ꯑꯁꯤꯅ ꯄꯥꯟꯗꯝ ꯑꯃꯕꯨ ꯐꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯗ ꯃꯐꯝ ꯀꯩꯗꯁꯨ ꯎꯕ ꯐꯪꯂꯣꯏ꯫ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯇꯩ ꯑꯇꯣꯞꯄ ꯑꯊꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ, ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯅꯤꯡꯇꯝꯕ ꯚꯥꯔꯠꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯈꯤꯕ ꯑꯊꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥꯒꯤ ꯑꯉꯛꯄ ꯈꯨꯗꯝꯁꯤꯡ ꯊꯃꯣꯏꯗ ꯍꯛꯇꯨꯅ ꯂꯩꯍꯧꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯅꯤꯡꯇꯝ ꯂꯥꯜꯗ ꯒꯥꯟꯙꯤꯖꯤꯒꯤ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯉꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯃꯤ ꯇꯥꯍꯜꯂꯤ ꯑꯃꯗꯤ ꯃꯇꯝꯗꯨꯒꯤ ꯏꯔꯩꯆꯥ ꯀꯣꯇꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯄꯨꯕꯤꯔꯛꯈꯤ ꯍꯥꯏꯕꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯁꯤꯡ, ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯤꯕ ꯗꯤꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤꯁꯤꯒꯤ ꯁꯛꯑꯣꯡ ꯁꯛꯇꯝꯁꯤ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟꯒꯤ ꯁꯚꯥꯅ ꯁꯦꯝꯒꯠꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯚꯥ ꯑꯗꯨꯗ ꯂꯩꯕꯥꯛ ꯄꯨꯝꯕꯁꯤꯒꯤ ꯃꯤꯍꯨꯠ ꯑꯣꯏꯕꯤꯔꯛꯈꯤꯕ
अखंग अहिसिंगी मनुंगदा हंसबेन मेहता, दुर्गाबाई देशमुख, राजकुमारी अमृत अमदी सुचेता कृपलानी याउना नुपी 15 सरुक याखी। संविधान सभागी मेंबरसिंगी ममल नाइद्रब मतेंगदगी सेमगलक्किबा भारत की संविधानना अखोइगिदी मंगालगी युम्बी ओइदुना लाक्ली अमदी मसिदा याउरिबा फिदमसिंग असि मतम कयागी ममांगदगी ngak senduna thamlakliba भारत की पुंसीगी ममलगी सरुक अमा ओइना पुथरकली। संविधान सिबु यानगदब नोंगमा वाटलिंगैदा संविधान की सभादा डॉक्टर अंबेडकरना महाकी वारोल पीबा लोइसलकपदा डेमोक्रेसी की सोशल अमदी पॉलिटिकल डायमेंशन अनिगी मरक्ता लेरिबा खेतनबसिंग अदु मयेक सेंगना पनखी। महाकना हाइखी अखोई सुपनतगी पॉलिटिकल डेमोक्रेसी दा पेंथोक्तुना लेरोइदबनी। महाकना ताकपिरंबा वाहिसिंग अदु अयहाकना मयामगी मफमदा अमुक हन्ना निंगसिंगजरी। महाकना हाइरमी अखोइना अखोइगी पॉलिटिकल डेमोक्रेसी बु सोशल डेमोक्रेसी अमसु ओहनबिगदबनी। करिगुंबा सोशल डेमोक्रेसी दा युमफम ओइदबा तारगदी पॉलिटिकल डेमोक्रेसी मारा चेतपा ngamde। सोशल डेमोक्रेसी हाइबसिगी वाहनथोक करिनो? मसिगी वाहनथोकती निंगतंबा मानबा अमदी नुंगसी चानबबु पुंसीगी अरेप्पा वाखलोनगी सक्तम ओइना याजबा ngamba थवोंग अदुनी। निंगतंबा मानबा अमदी नुंगसी चानबगी असिगुंबा अरेप्पा वाखलोनसिंगबु त्रिमूर्ति अमगी तोंगान तोंगानबा सक्तम ओइना येंगबिरोइदबनी। महाकी त्रिमूर्ति दुगी असेंगबा वाहनथोकती हाइरिबसिंग असिदगी सरुक अमा हेक तोखाई हल्लुबा मतमदा डेमोक्रेसी की असेंगबा पांदम लोइखिगनी। नुंगसीजरबा इरैबाकचासिंग पुंसीगी ममलगी असिगुंबा त्रिमूर्तिसी फिदमनिंगाई ओइरबा थौजालना मपुंग ओइबा अमदी थविनसिन पीबा ngambani। हाइरिबा त्रिमूर्तिसिबु सकुदबा वाखलोन खक ओइना लौबा लानगनी। अखोइगी पुंसीगी अचुंबा ओइरिबा पुंसीगी ममल अहुमक्सी तालगा फंगबा याय हाइबसी अनौबा मतमसिगी खक्ता नतना अखोइगी अरिबा पुवारीनसु वफमसिगी लेंगद्रबा खुदम ओइरी। अदुगा तसेंगनमक्सु तोंगान तोंगानबा चक कयादा फंगसु फंगखरबनी। अखोइगी इपा इपुसिंगना अमदी अखोइगी अनौबा लैबाक असिबु सेमगतपिरिबसिंगना कन्ना होटनजबा अमदी कथोकचबना अचुंबा वायल निंगतंबा मानबा अमदी नुंगसी चानबगी फिदमबु मपुंग फाहनबिरमी। अखोइदी सुपनतगी मखोइगी खुंगुल लीबा खक्तनी अदुगा मांगलोमदा लेप्तना चटकदबनी। वाहंग ओइरकलिबदी ngasiगी ओइरकलिबा मतंग असिदा मिचम अमगिदमक असिगुंबा फिदमसिंगसिगी वाहनथोक करिनो हाइबसिनी। अयहाकना थाजजबदी हाइरिबा फिदमसिंगदुगी मरु ओइबा पांदमदी मिचमगिदमक नुंगाइबा पुंसी लंबी अमा यातपनी हाइबसिनी। मसिगिदमकता इहान हाना पांथोकदबदी मिचमसिंगी चंगदबा याद्रबा तंगाइफदबसिंग अदु मेनखतपीबनी। हौजिक्ति चंगफम थोकपा मचाकसिंगी अवाटपा लेत्रे। इमुंग खुदिंगमक हेन फगतलबा युम थकननबा इसिंग अमदी मईगी खुदोंगचाबा फंगहन्नबा माइकैरोमदा अखोई थबक पाइखतली। असिगुंबा अवोनबा चौखटपगी माइकैरोमदा खोंजेल यांगना चंगचिल्लकलिबा अमदी खेतनबा लेतना निंगथीना लेंगाकपसिगी पांबैना पांगथोकपा ngamlibani। तंगाइफदबा मचाकसिंग असि फंगहल्लबा मतुंगदा लेपिगदबा वाफमदी लेबाकसिगी मियोइ पुमनमकना मसा मसागी अंगम्बा मतिंगसिंग सिजिनविदुना नुंगाइबगी तंजा थिबियु अमदी इसादा याउजरिबा हैथोइ सिंथोइबसिंग पुथोकपिदुना इसागी लाइबक इसाना सेंबियु। माइकई सोमदा चंगसिन्नबगिदमक मही मसिंग तंबा हाइबसिना मरु ओइबा पांबैनी। अयहाकना थाजजबदी नेशनल एजुकेशन पॉलिसी असि भारत की नहारोलसिंगिदमक्तदी मखोइगी हेरिटेजगा समनबा ngamba अमदी कुनमाथोइ सुबा चही चादा मखोइगी खोंफम सेंबदा यामना मतेंग ओइरगनी। चौखलकदौरिबा मखोइगी तुंगी पुंसीगिदमक हक्चांग फहन्नबा होनबा हाइबसी तंगाइफदबनी। मालेमगी ओइबा लाइचत कोविडना मियाम पुंबा हक्चांग फहन्नबा होनबगी मरु ओइबा सरुक्ता खरगा हेन सेमदोकनबगी तंगाइफदबदु येंगसिल्ली। अयहाकना नुंगाइजरिबदी लैंगाकना असिगुंबा थबक असिबु अहानबा तौफम थोकपा अमा ओइना पांथोकपा सिनी।
ꯃꯍꯩ ꯃꯁꯤꯡ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟ ꯁꯦꯝꯗꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯗꯨꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯒꯅꯤ꯫ 12 ꯁꯨꯕ ꯆꯍꯤꯆꯥꯁꯤ ꯚꯥꯔꯠꯀꯤ ꯆꯍꯤꯆꯥ ꯑꯣꯏꯅ ꯁꯦꯝꯒꯠꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯔꯛꯂꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯆꯦꯠꯅ ꯊꯥꯖꯖꯩ꯫ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯩꯍꯥꯛꯅ ꯊꯧ ꯄꯨꯖꯕꯒꯤ ꯃꯇꯝ ꯆꯍꯤ 5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯉꯝꯖꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯊꯧꯗꯥꯡ ꯌꯥꯖꯔꯛꯏ꯫ ꯑꯩꯍꯥꯛ ꯗꯣꯛꯇꯔ ꯔꯥꯖꯦꯟꯗ꯭ꯔ ꯄ꯭ꯔꯁꯥꯗ, ꯗꯣꯛꯇꯔ ꯁꯔꯕꯄꯜꯂꯤ ꯔꯥꯙꯥꯀ꯭ꯔꯤꯁꯅꯟ ꯑꯃꯗꯤ ꯗꯣꯛꯇꯔ APJ ꯑꯕꯗꯨꯜ ꯀꯂꯥꯝꯒꯨꯝꯂꯕ ꯑꯊꯣꯏꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕꯁꯤꯡ ꯑꯗꯨꯅ ꯄꯨꯕꯤꯔꯝꯕ ꯐꯝꯗꯨꯒ ꯃꯔꯤ ꯂꯩꯅꯔꯨꯕ ꯃꯔꯝꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯩ꯫ ꯑꯩꯍꯥꯛꯅ ꯔꯥꯁꯇ꯭ꯔꯄꯇꯤ ꯚꯕꯟꯗ ꯆꯪꯖꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯊꯧ ꯄꯨꯕꯤꯔꯝꯕ ꯁ꯭ꯔꯤ ꯄ꯭ꯔꯅꯥꯕ ꯃꯨꯈꯔꯖꯤꯅꯁꯨ ꯑꯩꯒꯤ ꯊꯧꯗꯥꯡꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯔꯤꯒꯨꯝꯕꯗ ꯆꯤꯡꯅꯕ ꯃꯇꯥꯡ ꯌꯥꯎꯔꯛꯄꯗ ꯑꯩꯍꯥꯛꯅ ꯒꯥꯟꯙꯤꯖꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯝꯕꯤꯔꯝꯕ ꯃꯆꯪ ꯑꯣꯏꯕ ꯂꯥꯏꯋꯥꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯖꯈꯤ꯫ ꯒꯥꯟꯙꯤꯖꯤꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯑꯣꯏꯕ ꯑꯔꯦꯞꯄ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯒꯤ ꯃꯥꯏꯊꯣꯡꯕꯨ ꯅꯤꯡꯁꯤꯡꯁꯤ ꯑꯗꯨꯒ ꯑꯩꯅ ꯂꯧꯈꯠꯀꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔꯗꯪ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯦ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯖꯁꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯍꯥꯛꯅ ꯒꯥꯟꯙꯤꯖꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯔꯦꯞꯄ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤꯗ ꯆꯦꯠꯅ ꯊꯥꯖꯖꯕ ꯑꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯒꯥꯟꯙꯤꯖꯤꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯄꯥꯎꯖꯦꯜꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯅꯩꯅꯕꯤꯌꯨ꯫ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯏꯃꯥꯒꯨꯝ ꯈꯨꯔꯨꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯤ꯫ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯍꯣꯡꯂꯛꯄꯒꯤ ꯑꯋꯥꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯇꯨꯡꯒꯤꯗꯃꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ, ꯏꯁꯤꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠꯄꯨ ꯉꯥꯛ ꯁꯦꯟꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜ, ꯇꯨꯔꯦꯜ, ꯏꯄꯥꯛ ꯏꯔꯦꯜ ꯑꯃꯗꯤ ꯆꯤꯡꯒ ꯂꯣꯏꯅꯅ ꯑꯇꯩ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯇꯥꯛ ꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛ ꯃꯁꯤ ꯑꯣꯏꯅ ꯍꯥꯏꯖꯒꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯔꯩꯕꯥꯛꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ꯫ ꯏꯃꯥ ꯚꯥꯔꯠꯄꯨ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯗ ꯃꯉꯥꯜ ꯅꯥꯏꯕ ꯑꯣꯏꯕꯤꯔꯛꯅꯕꯒꯤꯗꯃꯛ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯖꯥꯏ ꯍꯤꯟꯗ꯫